Bedamani Imphal Nayani Devi na pau pajari Laibak asina ngasi Bharat ki Sangvidhan sembada achobo thaudang lauramba amadi Dalit singi luchingba Dr. B.R. Ambedkar na lekhidabagi chahi humphudra subagi Mahapari Nirvan Divas pangthokli New Delhi ki Parliament House ta pangthokpa Baba Saheb Ambedkar ki Punyatithi Divas thauramda Rashtrapati Draupadi Murmu Pradhan Mantri Narendra Modi Congress luchingba Rahul Gandhi yauna atai luchingba kayana Baba Saheb Ambedkar ki photo da laikatuna ikhai kunaba utki Social media ta thagat pa warolamada Pradhan Mantri na hai Dr. Baba Saheb Ambedkar si leibak asida mipung khudingmakta achumba amadi chapman thakta puraknaba hotnaramba luchingba amani Bharat ki Sangvidhan sembada mahakna lauramba thaudang aduna ngasi su leibak asibu Viksit Bharat ohenaba lamjing lamtakli Numit asina lakpada Rajapal Ajay Kumar Bhalana yaifa pabjel pirakli mahaki pabjelda Bharat ki Sangvidhan bu sembada achoba thaudang lawata natana achummaran khandokpa manaba thong ama sengwatpada mahakna lauramba thaudang adubo ikhoina ningsingpham thoi Palan numit asi Imphal gi taipa chu thekta laiba BJP gi thambal sanglenda supang to khre thauram adu da dol asigi state president oribi Srimati Adhikari Miyum Sarda Devi dol gi MLA singa amsung karya kata singna saruk yakhi Tamenglong District Hospital gi akoiba bu lu nana thambagi pandamda jila asigi kauhlong Baptist Church na sinduna lamtu sengdokpagi thauram amma ngaji pangthokre Hospital sida leiriba patient singda Christmas ki mangoina na athum ahausu yenthokhi kauhlong Baptist Church ki khongtang asibu miyam amadi District Hospital gi medical staff singna thagatpa phongdorakli Hianglam sigi MLA Dr. Yumnam Ratia Samsingna Sengmajing amasung yelang kahangpok bida hangliba relief camp ta leiba mioi singda ningtham thagi khodol pot sing khusinna kre Thobal Jilla ki police station na konba mafam singda motor vehicle gi ek thugaiduna amadi school amasung college gi mahiroi singna sahi sudana gari thoba singi matakta drive chatharagani Jilla sigi superintendent of police Manoj Prabhakar M na thokpa cherol amagi matung ina hiramaji matangda lakliban thokaba numitagi drive chathaba auragani drive asida motor vehicle ek thugaiduna gari thoba license paidana gari thoba sahi sudriba mahiroi singna school amadi college gi uniform selaga gari thobana chingba yengsingani Police na paikhalagli thabak asida mahiroi singi mama ampa yauna miyamna mating pangbinaba Sri Manoj Prabhakar na appeal tawrakli Yangkai Mari Suba All Manipur Short Play Competition Lizingani Kunmanga Ngasidagi Tha Asigi Tarani Thoi Pawa Imphal gi High School Police Land Leba Manipur Dramatic Union gi Auditorium da Haukre Competition asi Theatre Center Manipur amasung Manipur State Kala Academy Imphal na punnet sinbani Mazita tongan bakangbu sanba short play taramanga utkadauri thauram aduda Manipur State Kala Academy gi secretary Srimati Sunanda Thokjom saruk yari Lakadauri by English hingani kuntrahada Bharat amadi Russia gi lalon itikil lamda $1 billion chama yogi pandam thamli wafam singarang New Delhi da pangthokiba India Russia Business Forum gi miphamda Rashtrapati Putin na phungdokhibani Delhi Police na National Capital Region NCR gi manak nakpam phamsing amadi Haryana gi tongan mapam chamayang kahida ngarang numidang thi humbagi thabak chatabada hingsa gi thabak singda chenabani haba gen kupu amagi mioi 13 phare Delhi Police ki personnel chanipan yankai na ngarang athengbada chatgiba operation amagi makhada mioi sing adu phagat pangam khibani Delhi Police na high pharabai mioi sing adu michamdagi namduna sel khaiba ainiya daba mongda Nongmeikapam tawba drug trafficking amadi huran jinthi tawbada chenaba singni makhoidagi pistol 19 live cartridge nifu humdoi bulletproof gari ani chaka ani panba gari ahum mobile phone chama kunni thoi wireless set ani sel oina lupa lakh tara amadi ni sagi pol gram chatuk yankai phagat pangam khi Delhi Police na hiramasi matangda arms act NDPS act amasung excise act ki makhada case tara taruk lokhatle paulu jare